ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ? ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯊꯥꯒꯦ꯫ ꯃꯌꯥꯝ ꯊꯕꯛ ꯌꯥꯝ ꯀꯟꯅꯕ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯗ꯭ꯔꯤꯕꯣ? ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ, ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯗ꯭ꯔꯤꯕꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ? ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯕꯛ ꯂꯣꯏꯅꯗ꯭ꯔꯤꯕꯣ? ꯏꯂꯦꯛꯁꯟ ꯃꯇꯝꯅꯤꯅ ꯊꯕꯛ ꯂꯣꯏꯅꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯕꯣ? ꯚꯣꯠ ꯂꯦꯞꯇꯕ ꯃꯤꯁꯨ ꯊꯕꯛ ꯀꯟꯅ ꯃꯥꯜꯂꯦ꯫ हाय नटू, कैसे हो? कहाँ से बोल रहे हो? ओजा हरे कृष्णा सुरेश, कहीं चाहे
ꯊꯔꯣꯏ ꯊꯣꯡꯕ ꯊꯔꯣꯏ ꯊꯣꯡꯕ ꯆꯥ ꯐꯠꯇꯦꯅꯦ ꯁꯨꯔꯦꯁ ꯄꯥꯞ ꯄꯨꯕꯅꯤꯀꯣ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕ ꯐꯕꯅꯤ ꯊꯔꯣꯏ ꯆꯥꯕꯅꯣ ꯑꯣꯖꯥ ꯍꯌꯦꯡ ꯅꯪꯕꯤꯔꯗꯣꯏ ꯑꯩ ꯁꯣꯔꯥꯠꯂꯣ ꯁꯣꯔꯥꯠꯅꯤ ꯐꯨꯂꯇꯣꯔ ꯅꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯊꯣꯡ ꯃꯈꯥ ꯑꯗꯨꯗꯅꯦ ꯅꯪ ꯅꯣꯏ ꯕꯣꯏ ꯈꯪꯕ꯭ꯔꯥ ꯂꯛꯈꯤꯄꯨꯔ ꯊꯣꯡ ꯃꯅꯥꯛꯇ ꯁꯣꯔꯥꯠꯅꯤ ꯁꯣꯔꯥꯠ ꯂꯛꯈꯤꯄꯨꯔ ꯊꯣꯡ ꯃꯅꯥꯛꯇ ꯑꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯤ ꯅꯣꯏ ꯕꯣꯛ ꯂꯥꯛꯀꯗ꯭ꯔꯣ ꯁꯣꯔꯥꯠꯇ ꯃꯤ ꯑꯇꯩꯗꯤ ꯊꯕꯛ ꯀꯟꯅ ꯃꯥꯔꯦ ꯏꯂꯦꯛꯁꯟꯒꯤ ꯄꯟꯆꯥꯌꯦꯠ ꯏꯂꯦꯛꯁꯟꯒꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯅꯣꯏ ꯕꯣꯕꯣꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯣꯔꯥꯠꯇ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯤ ꯑꯣꯖꯥ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯦ ꯃꯁꯨ ꯍꯥꯏ ꯃꯁꯤ ꯕꯦꯟꯙꯧ ꯃꯥꯜꯂꯦ ꯕꯦꯟꯙꯧ ꯏꯂꯦꯛꯁꯟ ꯀꯜꯂꯤꯕꯣ ꯊꯕꯛ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯆꯨ ꯀꯧꯔ ꯇꯨꯃꯤꯟ ꯂꯩꯌꯦ ꯕꯦꯟꯙꯧ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯟꯙꯧꯁꯦ ꯚꯣꯠꯀꯤ ꯊꯕꯛ ꯀꯟꯕ꯭ꯔꯥ ꯍꯪꯉꯨ ꯈꯨꯝꯗꯦ ꯕꯦꯟꯙꯧ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯟꯙꯧ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯁꯨꯅ ꯂꯃꯒ꯭ꯔꯥꯝꯗꯒꯤ ꯕꯥꯔꯇꯣꯟ ꯂꯥꯛꯄ꯭ꯔꯥ ꯇꯥꯔꯤꯛ ꯀꯌꯥꯒꯤꯅꯣ ꯂꯃꯒ꯭ꯔꯥꯝ ꯍꯥꯏꯁꯦ ꯀꯔꯤ ꯂꯃꯒ꯭ꯔꯥꯝꯗ ꯀꯩꯅꯣ ꯁꯨꯔꯦꯁꯅ ꯂꯧꯁꯤꯡ ꯄꯤꯔꯦ ꯂꯒꯃꯒ꯭ꯔꯥꯝ ꯑꯁꯤ ꯁꯨꯅꯥꯏ ꯂꯃꯒ꯭ꯔꯥꯝꯗꯔꯣ ꯂꯃꯒ꯭ꯔꯥꯝꯗ ꯀꯔꯤꯅꯣ ꯍꯣꯏ ꯀꯩꯅꯣ ꯍꯣꯏ ꯂꯃꯒ꯭ꯔꯥꯝꯗꯣ ꯀꯗꯥꯏ ꯃꯐꯝꯗꯅꯣꯕ
ꯁꯨꯅꯥꯏꯅ ꯀꯔꯤ ꯕꯥꯇꯣꯟꯅꯣ ꯁꯣꯔꯥꯠꯀꯤ ꯇꯥꯔꯤꯛ ꯀꯌꯥꯅꯣ? ꯀꯨꯟꯃꯥꯊꯣꯏꯗ ꯍꯥꯏꯔꯛꯇꯦ꯫ ꯕꯦꯅꯦꯕ ꯀꯩ ꯊꯣꯔꯛꯀꯦ? ꯕꯥꯏ ꯑꯣꯖꯥ ꯄꯣꯊꯥꯔꯒꯦ꯫ ꯍꯣꯏ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ꯫ ꯆꯥꯒ ꯂꯣꯏꯔꯁꯨ ꯑꯗꯨꯝ ꯍꯧꯔꯕ ꯕꯥꯏ ꯑꯣꯖꯥ ꯑꯣꯀꯦ꯫ ꯁꯣꯔꯥꯠꯇ ꯕꯦꯟꯗꯕ ꯀꯩ ꯊꯣꯛꯀꯦ? ꯃꯣꯏ ꯁꯨꯅꯥꯏ ꯃꯥꯒꯩꯅ ꯁꯥꯔꯅꯤ꯫ ꯕꯦꯟꯗꯧ ꯊꯕꯛ ꯀꯟꯕ꯭ꯔꯣ ꯏꯂꯦꯛꯁꯟꯒꯤ? ꯔꯥꯖꯃꯅꯤꯒ ꯅꯤꯜꯀꯨꯃꯥꯔꯒꯅ ꯍꯥꯏꯔꯛꯇ꯭ꯔꯥ? ꯍꯥꯏꯔꯛꯇꯦꯗ ꯃꯣꯏ ꯁꯨꯅꯥꯏ ꯃꯥꯏꯀꯩꯒꯤ ꯇꯧꯔꯅꯤ꯫ ꯃꯣꯏ ꯁꯪꯅꯗ꯭ꯔꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ 21 ꯃꯦꯒꯤꯔꯣ? ꯉꯥꯏꯈꯣꯅꯦ ꯃꯦ 21 ꯀꯃꯥꯏꯅ ꯁꯣꯔꯥꯠ ꯑꯣꯏꯗꯣꯏꯅꯣꯅꯦ ꯁꯨꯛ ꯌꯥꯝ ꯁꯥꯡꯕ ꯃꯇꯝꯗꯣ? ꯉꯁꯤ 27, 20, 29, 30, 1, 2, 3, 4, 5, 6, 7, 8, 9 ꯇꯠ ꯁꯣꯔꯥꯠꯄꯨ ꯗꯦꯠ 21 ꯇꯥꯕ꯭ꯔꯥ? ꯑꯉꯥꯎꯕ ꯌꯥꯝ ꯃꯥꯜꯂꯗ꯫ ꯅꯠꯇꯦ ꯑꯦꯄ꯭ꯔꯤꯜꯒꯤ꯫ ꯑꯦꯄ꯭ꯔꯤꯜꯗꯣ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ? 26ꯅꯤꯅꯦ꯫ 21 ꯍꯥꯏꯔꯤꯗꯨꯕꯨ? ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 23ꯅꯤꯅꯦ꯫ ꯃꯁꯤ ꯃꯁꯤ ꯍꯨꯏꯁꯤꯗꯤ ꯇꯧꯅꯦ ꯃꯈꯣꯡꯁꯤ ꯑꯩꯉꯣꯟꯗ ꯑꯣ 22 ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯗꯅ ꯍꯥꯏꯔꯛꯇꯦ꯫ ꯃꯣꯏ ꯊꯣꯛꯑ ꯃꯥꯏꯅ ꯑꯗꯨꯝ ꯊꯤꯔꯦ꯫ ꯍꯟꯗꯛ ꯖꯤꯄꯤ ꯃꯦꯝꯕꯔ ꯑꯦꯂꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯏꯈꯤꯕꯅꯤꯗ ꯃꯁꯨꯅ ꯁꯪꯗꯦ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦꯕꯣ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯛꯇꯕ꯭ꯔꯣ ꯀꯥꯎꯔꯦ꯫ ꯕꯦꯟꯗꯕꯨ ꯀꯅꯥ ꯀꯔꯤ ꯊꯣꯛꯅꯒꯦ?
ꯑꯩꯈꯣꯏ ꯄꯟꯊꯧꯒꯤ ꯁꯣꯔꯥꯠꯅꯦ. ꯑꯣ. ꯑꯩꯗꯤ ꯄꯥꯎꯒ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ. ꯅꯥꯟꯅ ꯂꯩꯔꯦ. ꯈꯔ ꯐꯠꯇꯦꯕ ꯕꯦꯟꯙꯧ. ꯑꯣꯍꯣ, ꯑꯩꯗꯤ ꯕꯦꯟꯙꯧ ꯍꯥꯏꯁꯤꯒ ꯕꯦꯟꯙꯧ ꯑꯅꯤ ꯁꯨꯕꯁꯤꯒ ꯒ꯭ꯌꯥꯟ ꯃꯝꯃꯨꯔꯦ. ꯕꯦꯟꯙꯧ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯑꯕꯣ? ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯍꯧꯖꯤꯛ ꯍꯜꯂꯛꯑꯕꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ? ꯑꯃꯨꯛ ꯀꯔꯝꯕ ꯕꯦꯟꯙꯧ ꯂꯩꯔꯤꯒꯦꯅ? ꯌꯨꯝꯗ ꯂꯩ. ꯑꯣ. ꯂꯩꯅꯥ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯅ, ꯂꯩꯅꯥꯗꯣ. ꯃꯥꯒꯤ ꯆꯦꯔꯦꯟꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯑꯣꯟꯊꯣꯛꯏꯑꯦꯕ. ꯑꯗ ꯃꯥꯒꯤ ꯕꯦꯟꯙꯧ ꯀꯧꯔꯒꯗꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ. ꯍꯧꯖꯤꯛ ꯈꯔ ꯐꯔꯕꯣ ꯕꯦꯟꯙꯧ? ꯐꯔꯦ. ꯕꯦꯟꯙꯧ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯑꯩ ꯆꯠꯂꯦ. ꯂꯣꯏꯔꯦꯍꯦ. ꯕꯦꯟꯙꯧ ꯑꯅꯤ ꯁꯨꯔꯗꯤ ꯂꯩ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯌꯥꯗꯦ. ꯀꯔꯤꯒꯤ? ꯁꯨꯔꯦꯁꯅ ꯅꯣꯛꯈ꯭ꯔꯦ. ꯕꯦꯟꯙꯧ ꯑꯅꯤ ꯁꯨꯕ ꯌꯥꯗꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ? ꯃꯤꯅ ꯃꯁꯨ ꯍꯥꯏꯅ ꯀꯧꯔꯦ, ꯑꯗꯨꯗꯤ ꯕꯦꯟꯙꯧ ꯍꯥꯏꯅ ꯈꯨꯝꯃꯦ.
ꯃꯤꯕꯨ ꯑꯅꯤ ꯁꯨꯕ ꯌꯥꯕ꯭ꯔꯥ? ꯁꯨꯔꯦꯁꯅ ꯅꯣꯛꯈ꯭ꯔꯦ. ꯃꯤꯕꯨ ꯑꯅꯤ ꯁꯨꯕ ꯌꯥꯕ꯭ꯔꯥꯌꯦ. ꯃꯤ ꯑꯇꯩ ꯀꯅꯥꯝ ꯂꯥꯛꯇꯦꯅꯦ. ꯏꯂꯦꯛꯁꯟ ꯌꯥꯝ ꯀꯟꯅꯕ ꯀꯩꯅꯣ ꯊꯕꯛ ꯏꯪꯈꯥꯡ. ꯏꯂꯦꯛꯁꯟꯒꯤ ꯊꯕꯛ ꯌꯥꯝ ꯀꯟꯅꯔꯕ ꯀꯩꯅꯣ? ꯕꯦꯟꯗꯧ ꯀꯞꯀꯅꯨꯗ. ꯑꯩꯗꯤ ꯃꯁꯨꯒꯤ ꯕꯦꯟꯙꯧꯁꯦ ꯑꯩꯇꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒ ꯅꯪꯗꯤ ꯑꯅꯤ ꯁꯨꯔꯦ ꯂꯩꯔꯝꯃꯦ. ꯕꯦꯟꯙꯧ ꯀꯞꯀꯅꯨꯗ. ꯁꯨꯝ ꯕꯦꯟꯙꯧꯅꯤ ꯕꯦꯟꯙꯧ. ꯕꯦꯟꯙꯧꯗꯤ ꯁꯨꯝ ꯕꯦꯟꯙꯧꯅꯤ ꯀꯩꯅꯣ. ꯑꯣꯂꯥꯡꯕꯅ ꯑꯣꯖꯥ. ꯑꯣꯂꯥꯡꯉꯤ. ꯑꯣꯂꯥꯡꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ. ꯕꯦꯟꯙꯧ ꯀꯞꯀꯅꯨ ꯅꯥ ꯐꯔꯣ. ꯑꯇꯩ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯦꯅꯦ. ꯄꯟꯆꯥꯌꯦꯠ ꯏꯂꯦꯛꯁꯟ ꯌꯥꯝ ꯀꯜꯂꯕ ꯀꯩꯅꯣ ꯊꯕꯛ. ꯌꯥꯗꯦ ꯑꯩ ꯆꯠꯂꯦ. ꯑꯣ ꯐꯔꯦ ꯑꯅꯤ ꯁꯨꯔꯔꯣꯏꯒꯦ. ꯑꯅꯤ ꯁꯨꯔꯔꯣꯏꯒꯦ ꯕꯦꯟꯙꯧ. ꯑꯍꯜ ꯑꯣꯏꯔꯒ ꯌꯥꯝ ꯁꯥꯎꯕ ꯐꯠꯇꯦ. ꯕꯦꯟꯙꯧ ꯁꯥꯎꯔꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯦ. ꯕꯦꯟꯙꯧ ꯁꯥꯎꯔꯔꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯤꯔꯥ. ꯆꯠꯀꯅꯨ ꯕꯦꯟꯙꯧ ꯆꯠꯀꯅꯨ. ꯑꯇꯩ ꯃꯤ ꯀꯅꯥꯝ ꯂꯥꯛꯇꯦ. ꯏꯂꯦꯛꯁꯟꯒꯤ ꯗ꯭ꯌꯨꯇꯤ ꯀꯜꯂꯤꯕ ꯀꯩꯅꯣ. ꯑꯦꯜꯕꯤꯗ ꯃꯤ 3 ꯂꯩꯌꯦ. ꯍꯣꯏ ꯑꯇꯩ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ. ꯊꯕꯛ ꯀꯟꯅꯔꯕ ꯀꯩꯅꯣ ꯏꯂꯦꯛꯁꯟꯒꯤ. ꯏꯂꯦꯛꯁꯟꯒꯤ ꯃꯤ ꯀꯜꯂꯦ. ꯀꯅꯥ ꯂꯥꯛꯄꯤꯔꯛꯏꯌꯦ. ꯑꯗꯨꯒ ꯀꯣꯃꯦꯟꯗꯤ ꯇꯧꯕꯤꯔꯛꯇꯦ. ꯁꯨꯔꯖ
신놈님. 라주 싱어 그람저리 오자부 능아리부 자 숨까고 능아리 라주 ꯇꯧꯕꯤꯌꯨ ꯀꯃꯥꯏ ꯇꯧꯔꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯔꯥꯖꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ Sudah sampai ngajari aja
ꯑꯩꯅ ꯏꯁꯩ ꯁꯛꯄꯁꯦ ꯇꯥꯕꯗ ꯌꯥꯝ ꯄꯦꯟꯖꯩ. ꯑꯩ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯌꯦꯡꯖꯩ. ꯍꯧꯖꯤꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ. ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯔꯥꯖꯨ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ. ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ? ꯃꯤ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯦ. ꯑꯦꯂꯦꯛꯁꯟꯒꯤ ꯗ꯭ꯌꯨꯇꯤ ꯀꯟꯅꯔꯤꯕ ꯀꯩꯅꯣ? ꯀꯦꯕ ꯌꯥꯏꯐꯕ, ꯑꯩꯗꯤ ꯑꯣꯖꯥ ꯀꯦꯕ ꯇꯨꯝꯊꯈꯤꯕꯗ ꯀꯥꯎꯅ ꯂꯥꯏꯐ ꯀꯦꯕ ꯃꯨꯊꯗꯕ ꯃꯥꯜꯂꯨꯔꯦ. ꯑꯗꯨꯝ ꯎꯏꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ. ꯌꯥꯏꯐꯕ, ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯀꯣ. ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤꯀꯣ. ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯕꯤꯅꯤꯀꯣ? ꯌꯥꯏꯐꯕ, ꯑꯣ ꯀꯔꯦꯟ ꯂꯥꯛꯑꯦꯅꯦ. ꯑꯦꯂꯦꯛꯁꯟꯒꯤ ꯂꯥꯎꯕ ꯃꯌꯥꯝꯁꯤꯅꯕꯨ ꯀꯔꯤꯅꯣ? ꯍꯣꯏ ꯑꯣꯖꯥ, ꯇꯧꯖꯒꯦ. ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯕ. ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯤꯀꯣ ꯑꯣꯖꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯁꯍꯣꯁ ꯂꯩꯖꯔꯤꯁꯦ. ꯌꯥꯏꯐꯕ, ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯂꯦꯛꯁꯟꯒꯤ ꯍꯣꯏ ꯂꯥꯎꯕꯗ ꯂꯣꯏꯔꯦ. ꯃꯥꯏꯞꯀ ꯑꯦꯂꯦꯛꯁꯟꯒꯤ ꯂꯣꯏꯔꯦ. ꯂꯥꯏꯔꯤꯛꯁꯦ ꯃꯤ ꯑꯍꯨꯝ ꯈꯛꯇ ꯂꯩꯅ ꯇꯧꯏ. ꯍꯣꯏ ꯑꯣꯖꯥ, ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯌꯥꯏꯐꯕ.